Kaino kolukha kamta layamdrisina. Hais kolukha mayamdo thabana phengni na loi puthomani. Ai mullagam ta phengu ta yade. Maya mamang da ne ai se mani bu phatabi ta duri bani. Ngasai gi yam khraba mauna ha mayamdo imung sida sango ne. Mauna ha hai pasing bi mayam du na engon na ngang du se. Mamong na bi ana bi ase thabak suali na ngang duri bani ba. Ai khonti sa ba ngamoi. Ai kolukha to mullaga phengu ta yade. Chakhumang dagi kolukha mayam du di. Ima chakhumang dagi kolukha mayam do. Phengdo ke na sita pusalak pada ngai ri kido ba yor ke ma kolukha mayam do aina phenge na toba chalo patharu chalo na sangam de harga kolukha ka phenge tori tubu nakti ne aingonda badanam bi ke kaina khaliro handu se ai phenge handu ima yarani kolukha se aina phengba hawrama bane ai dum phengage kok se khara ngawba sida khara thengna phenge ima ai dum phengage yarani ima dum patharu ro he na sangam de haradi pathaga daba namana kanana thabak su hage hantu ai na phengni di phengni hantu se chalo patharu se chalo ai phenge haibani ne hantu haraga masi kaino khoi mana tawraisina nahan makai mana daba ngakta patharu ro kain haisibu ai bu manglo tai bungo toisibo as gyan dadreda ngasi sibu kaino mino ai khoi ma se ganja muk saru ra jalo kaino mana kon phengi kaino go tawri duna as gyan dadeda tawrise as mana deda ai khoi ma se nan ma khei ga suman mana de kari gumba khara di soida na ki tawramani ai khange ba mana ga sangsala ga kon phingbi ge patharu ro kain haise ai di handak ma puksi gi di thajadrabani mai macindagi asigumba wahi tholai sibu kaido buga yaura jano sibo as khangdreda isa se yam nuaitre kaido rabano khangni kok se yam ngawi tamoda haiga da basu office halaka da bawali as isa se yam nuaitre da hamung da ngatang tamina heplaga patharaga phabring onthok na phingning khite da ko kon se onthok na phingning khite haiba adubune phing de badia de tuksana da baya de bai mona ha mayam duna imung sida sanga o namung nu pida thina to para kai ga wahang pahung chathardi kamai tawni aina ga khumdoi se imung nu pido masangam thina konu khak phingi ne na khumdoi ne ba as ai lai ba sidi ba ko konu khak se o tong na phingning khite wani ai di ai konu khak se prap phengdo ga ne imung se wayam ta sitoke mauna singdo sangapa matamda aina ga thabak tori ngai de gordi khara thajane ba as kanadi kolukak se amta prapa phengdoke as dawya de lupa zonga mangi ontong sathi gre wani ai nan gai khangbu khangdi ai khili khai gi mauna ha myam mau no bi sing sidi as pura lai hori ni he hauru ba ya ba na te ko mau bu oi khradi robot ki saktam langgadabani nare ye ek imta haiba yaroi haidana maye palaga laurubu as karino auto driver du pungsang sangine mayam jang phubuda yamba gidi kaimta mangba na tedo ai gidi auto du da mic ani ni napido mau na ha myam du da chongjalaga net pada ne pungtoi toi gre as matha saida horen akhui papuna chawrani ba kai noina khumdoi sibo of yamba mau singduna sorry do saubam di thopane yengune mau ni haidina thabo inkhang mayam do moid loi inthok pire ai khoya to halune ai khoi ngam gadra ba isu ngamoi ba ado as khongdi da mau je thawai pandaba jiba gi type ta khanbi ba siti nungaite map to pung toi toi do masana ta bane ado yamba di kaimta mang ba nate ai gi di mic to ani ne mangi se aduna mic amagi paisa di yamba hanjan biro hera ai di kedo bising do ba nate ne ai gi gari du na leiramo aina gari putho magadi gari du pung toi toi ni gari do dang singba yaw doi raba ado gari do khoi ta chong no pugi bagi puthorok da bani auto nek bani ado kedo bising doi no ba yare sidi ai gi daw da leire dang su hai ba yai na pu hai nu kedo roke tawnu yamba
ꯑꯩꯅ ꯉꯁꯤ ꯂꯣꯏ ꯍꯥꯏꯗꯣꯔꯗꯤꯅꯦ ꯖꯨꯒꯣꯠ ꯆꯥꯔꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯎꯈꯠꯇꯕꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯉꯗꯤ ꯈꯔ ꯍꯟꯖꯟꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯏꯌꯥꯝꯕ ꯀꯥꯔꯟ ꯇꯧꯅꯨ ꯅꯪꯅ ꯀꯔꯤ ꯍꯥꯏꯗꯣꯛꯇꯣꯔꯤꯕ ꯍꯥ ꯀꯔꯤ ꯍꯥꯏꯗꯣꯛꯇꯣꯏꯅꯣꯕ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯊꯛ ꯑꯍꯟꯅꯤ ꯕꯦꯕꯥꯔꯗꯤ ꯀꯥꯏꯅꯨꯍꯦ ꯏꯌꯥꯝꯕ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯅꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯇꯅ ꯃꯧ ꯅꯍꯥ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯃꯥꯏꯛꯇ ꯊꯥꯗꯣꯔꯛꯏꯗꯣ ꯇꯥꯔꯒꯨꯅꯅꯦꯅ ꯍꯥꯏꯔꯨꯆꯣꯔꯣ ꯇꯥꯔꯒꯨ ꯅꯪ ꯃꯧ ꯅꯍꯥ ꯃꯌꯥꯝꯒꯤ ꯃꯣꯔꯦ ꯁꯦꯟꯗꯟ ꯃꯃꯤ ꯇꯥꯅꯤꯍꯦ ꯀꯔꯤꯅꯣ ꯔꯤꯆꯥꯔꯠ ꯅꯪ ꯁꯤꯃ ꯁꯥꯎꯒꯟꯕꯁꯤꯅ ꯍꯣꯏꯅꯦ ꯅꯪ ꯃꯥꯏꯛ ꯑꯃꯒꯤ ꯃꯃꯜ ꯍꯟꯖꯤꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯅꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯃꯁꯦꯝ ꯁꯤꯗ ꯍꯟꯖꯤꯜꯂꯛꯑꯒꯦ ꯑꯁ ꯃꯧ ꯅꯍꯥ ꯃꯌꯥꯝꯗꯒ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯍꯦ ꯑꯩ ꯈꯛꯇꯪ ꯅꯠꯇꯦꯅꯦ ꯃꯣꯔꯦ ꯁꯅꯟ ꯃꯃꯤ ꯇꯥꯗꯣꯏꯁꯦ ꯅꯪꯁꯨ ꯇꯥꯗꯣꯏꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯟꯖꯤꯜꯂꯛꯀꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯦꯕ ꯏꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯍꯥꯏꯅꯔꯗꯤ ꯐꯩꯗꯅ ꯉꯁꯥꯏꯒꯤ ꯃꯧ ꯅꯍꯥ ꯃꯌꯥꯝꯗꯨꯕꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔ ꯃꯥꯅꯦ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗ꯭ꯔꯦꯁꯦ ꯑꯩꯈꯣꯏꯗꯗꯤ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯁ ꯅꯤ ꯍꯦꯛ ꯇꯥꯏꯌꯦ ꯑꯁ ꯑꯩꯅ ꯍꯥꯏꯍꯟꯕꯅꯤ ꯀꯥꯏꯅꯒ ꯈꯪꯉꯝꯃꯗꯤꯅꯦ ꯌꯨꯝꯁꯤꯗ ꯂꯣꯏ ꯂꯥꯛꯑꯝꯗꯧꯅꯤ ꯅꯤ ꯍꯦꯛ ꯇꯥꯏꯗ ꯑꯁ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯣꯏꯅ ꯈꯪꯉꯝꯃꯗꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯣ ꯑꯩ ꯏꯃꯨꯡ ꯅꯨꯄꯤꯁꯤꯗ ꯂꯣꯏ ꯁꯨꯍꯜꯂꯝꯒꯗꯧꯅꯤ ꯑꯁ ꯀꯅꯥꯒꯤ ꯀꯣꯜ ꯂꯨꯈꯥꯛꯁꯨ ꯐꯦꯡꯗꯣꯛꯄ ꯏꯃꯨꯡ ꯋꯥꯏꯔꯝꯁꯨ ꯇꯥꯁꯤꯟꯕ ꯑꯁ ꯆꯥꯛꯀꯥꯁꯦ ꯊꯣꯡꯗꯣꯛꯑꯝꯃꯕꯅꯤ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯑꯣꯟꯊꯣꯛ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯁꯩꯇ ꯑꯩꯒꯤ ꯏꯃꯨꯡ ꯅꯨꯄꯤꯗ ꯁꯨꯍꯜꯂꯝꯗꯧꯅꯤꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯣꯏꯁꯦ ꯈꯪꯉꯝꯃꯗꯤ ꯑꯁ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯩꯅ ꯏꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯏꯃꯥꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯃꯛ ꯇꯧꯕꯤꯔꯤ ꯃꯥꯜꯂꯦ ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯕꯒꯤ ꯄꯉꯥꯡ ꯉꯥꯡꯖꯔꯁꯨ ꯏꯃꯥꯁꯦ ꯑꯩꯒꯤꯗꯤ ꯑꯄꯣꯛꯄ ꯏꯃꯥꯅꯦꯅ ꯈꯜꯂꯤꯕꯅꯦ ꯁꯨꯝ ꯁꯥꯎꯅꯕꯒꯤ ꯄꯉꯥꯡ ꯉꯥꯡꯅꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯝꯃꯣꯏꯗꯣꯏꯅೋ ꯑꯩꯅ ꯏꯁꯥ ꯉꯝꯗ꯭ರೆ ꯍꯥꯏꯕꯗ ꯏꯃꯥꯅ ꯊꯕꯛ ꯂꯣꯏ ꯇꯧꯕꯤꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯀ ꯂꯣꯏ ꯊꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯏꯃꯥꯁꯦ ꯐꯗꯤ ꯐꯕꯖꯥꯠꯅꯤ ꯍꯦ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯅꯪꯒ ꯅꯥꯁꯤꯟꯅꯔꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯅꯪꯅꯒ ꯅꯥꯁꯤꯟꯅꯔꯒ ꯑꯩꯅꯒ ꯊꯥꯖꯔꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ 이비엠마디 마하라니니나 ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯀꯗꯣ ꯑꯩ ꯂꯣꯏ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ ꯍꯣꯔꯦꯟꯅꯦ ꯁꯦ ꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯕ ꯌꯥꯔꯅꯤ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏꯌꯦ ꯃꯧ ꯑꯣꯏꯔꯗꯤꯅꯦ ꯅꯥꯔꯁꯨ ꯊꯕꯛ ꯇꯧꯒꯗꯕ ꯃꯧꯗꯤꯅꯦ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯅꯥꯔꯁꯨ 이비엠마 ꯅꯣꯏ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯇꯧꯔꯛꯄꯗꯣ ꯃꯐꯝꯁꯤꯗꯗꯤ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯅ ꯍꯥꯏꯔꯒ ꯃꯀꯣꯛꯁꯦ ꯑꯃꯨꯛ ꯆꯥꯛꯈꯠꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯐꯦꯠ ꯍꯥꯏꯗꯣꯛꯑ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯩꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯆꯥꯛ ꯊꯣꯡꯕꯤꯗꯕ ꯌꯥꯗꯦꯅ ꯍꯥꯏꯕꯁꯨ ꯂꯩꯇꯦꯕ ꯉꯝꯗ ꯑꯗꯨꯝ ꯊꯣꯡꯗꯣꯏ ꯂꯩꯔꯦ ꯑꯩꯅ ꯀꯩꯅꯣ ꯃꯥꯏ ꯃꯀꯣꯛꯁꯤꯕꯣ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯂꯥꯏ ꯑꯣꯛꯅꯔꯤꯔꯥ ꯍꯦꯜꯂꯣꯏ ꯑꯣꯛꯅꯔꯤꯔꯥ ꯀꯟꯖꯥ ꯑꯣꯛꯅꯔꯤꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯀꯣꯛꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯟꯕꯒ ꯌꯥꯕꯗ ꯅꯠꯇꯦ ꯀꯔꯤꯅꯣ ꯏꯁꯧ ꯇꯞꯇꯥꯏ ꯍꯩꯊꯔꯝꯃꯒ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯕꯦꯔꯥꯅꯤꯍꯦ ꯀꯣꯛꯁꯦ ꯉꯥꯎꯕ ꯍꯦꯟꯃꯟꯗꯅ ꯑꯣꯅꯤꯡꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯑꯩ ꯃꯧ ꯑꯩꯈꯣꯏꯅ ꯅꯥꯏ ꯍꯥꯏꯕꯁꯦ ꯃꯤꯅ ꯊꯥꯖꯕꯤꯗꯦ ꯃꯧ ꯑꯩꯈꯣꯏꯁꯦ ꯅꯥꯕ ꯌꯥꯗꯕ ꯃꯥꯜꯂꯦ ꯅꯥꯔꯦ ꯍꯥꯏꯔꯨꯔꯒꯅ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯅꯥꯁꯤꯟꯅꯔꯤꯅꯦꯅ ꯍꯦꯛꯇ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯄꯥꯜꯂꯛꯄꯁꯦ ꯃꯉꯥꯏꯈ꯭ꯔꯦ ꯇꯥꯃꯣ ꯂꯥꯛꯑ ꯃꯥꯅꯦ ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯛꯑꯃꯗꯤ ꯗꯣꯛꯇꯔ ꯆꯠꯂꯒ ꯌꯦꯡꯊꯣꯛꯎꯕ ꯌꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡ 9 ꯃꯈꯥꯏ ꯇꯥꯔꯦ ꯌꯦꯡꯕ ꯆꯠꯄꯁꯨ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯊꯕꯥ ꯅꯪ ꯉꯁꯥꯏ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯍꯧꯕꯗꯣ ꯈꯔ ꯐꯠꯇ꯭ꯔꯤꯕꯣ ꯍꯦꯟꯖꯜꯂꯤꯔꯕ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ ꯇꯥꯃꯣ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯀꯣꯛꯁꯦ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯀꯩꯝ ꯌꯥꯗꯦ ꯍꯦꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯨꯕꯗꯅꯦ ꯍꯦꯟꯅ ꯀꯣꯛ ꯉꯥꯎꯋꯦ ꯀꯣꯛ ꯉꯥꯎꯕ ꯍꯦꯟꯃꯟꯗꯅ ꯑꯣꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦ ꯇꯥꯃꯣꯗꯣ ꯉꯟꯅ ꯂꯥꯛꯑꯗꯤ ꯗꯣꯛꯇꯔ ꯆꯠꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡ 9 ꯃꯈꯥꯏ 10 ꯇꯥꯔꯛꯑꯕꯅꯤꯅ ꯗꯣꯛꯇꯔꯗꯨꯁꯨ ꯊꯣꯡ ꯂꯣꯏ ꯂꯣꯜꯂꯝꯃꯅꯤ
ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯣꯐꯤꯁꯇꯒꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯗꯣꯛꯇꯔ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦ. ꯅꯪ ꯁꯤꯗꯤꯕ. ꯐꯔꯦ ꯐꯔꯦ. ꯉꯁꯤꯒꯤꯗꯤꯅꯦ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯁꯤ. ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗꯣ ꯑꯗꯨꯗ ꯗꯣꯛꯇꯔ ꯆꯠꯊꯣꯛꯎꯔꯁꯤ. ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ, ꯃꯤꯠꯀꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯏꯕꯣꯆꯧꯕ, ꯀꯗꯥꯏ ꯆꯠꯇꯣꯔꯤꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ? ꯄꯨꯡ 6:30 ꯇꯥꯕꯗ ꯉꯥꯏꯔꯤ. ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯅꯦ? ꯄꯥꯕꯨꯡ, ꯉꯔꯥꯡ ꯊꯦꯡꯕꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯕꯅꯤ. ꯊꯕꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯃꯀꯣꯛ ꯉꯥꯎꯏꯗ ꯇꯧ ꯂꯩꯔꯦ. ꯗꯣꯛꯇꯔ ꯕꯨꯛꯇ ꯆꯠꯂꯒ ꯌꯦꯡꯊꯣꯛꯎꯒꯦ ꯇꯧꯕꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯃꯥꯗ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯦꯕ. ꯀꯗꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ. ꯍꯣꯇꯦꯜꯗ ꯅꯠꯇꯅ ꯅꯣꯏ ꯅꯃꯥꯅꯕꯨ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯒꯦ? ꯑꯁꯤꯗ ꯇꯧꯔꯅꯨ ꯍꯥꯏꯕꯁꯤꯗ ꯌꯥꯗꯦ. ꯅꯠꯇꯦ, ꯏꯃꯧꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯍꯦꯛ ꯅꯥꯕꯒꯅꯦ ꯁꯠ ꯁꯠ ꯌꯦꯡꯊꯣꯛꯒꯗꯕꯅꯤ. ꯑꯅꯥꯕ ꯂꯤꯔꯒ ꯊꯝꯕꯁꯦ ꯐꯠꯇꯕꯅꯤꯀꯣ. ꯄꯥꯕꯨꯡ, ꯃꯤꯠꯀꯤꯁꯨ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ. ꯆꯥꯛ ꯏꯁꯤꯡꯁꯨ ꯐꯖꯅ ꯆꯥꯗꯦ. ꯃꯀꯣꯛꯁꯦ ꯉꯥꯎꯔꯒ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ. ꯃꯀꯣꯛ ꯉꯥꯎꯃꯟꯗꯅ ꯅꯍꯥꯟꯁꯨ ꯇꯨꯒꯦ ꯇꯧꯋꯦꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯧꯕꯅꯤ. ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯉꯥꯎꯔꯤꯕꯣꯏ ꯅꯤꯡꯉꯤ. ꯄꯥꯕꯨꯡ, ꯀꯩꯁꯨ ꯂꯩꯕ ꯑꯅꯥꯕꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ. ꯑꯗꯣ ꯌꯦꯡꯗꯗꯤ ꯌꯦꯡꯊꯣꯛꯎꯔꯒꯦꯅ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯊꯦꯡꯈ꯭ꯔꯅꯤ. ꯏꯃꯥ ꯂꯥꯛꯑꯒ ꯄꯥꯕꯨꯡꯅ ꯈꯔ ꯍꯥꯏꯕꯤꯔꯣ. ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯅꯃꯥꯗꯣ ꯂꯥꯛꯄꯒ ꯑꯩ ꯑꯗꯨم ꯍꯥꯏꯔꯒꯦ. ꯆꯠꯊꯣꯛꯎꯔꯣ. ꯀꯩꯁꯨ ꯇꯧꯗꯕꯁꯨ ꯑꯣꯏꯁꯅꯨ. ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯍꯦꯛ ꯌꯦꯡꯊꯣꯛꯑꯒꯗꯤ ꯄꯨꯛꯅꯤꯡꯁꯦ ꯍꯦꯛꯇ ꯆꯝꯃꯤꯗꯅ, ꯑꯗꯨꯒꯤ ꯋꯥꯅꯤ. ꯆꯠꯂꯨꯔꯣ. ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ. ꯏꯕꯦꯜꯂꯩ, ꯉꯁꯤꯗꯤ ꯅꯪꯅ ꯐꯥꯁ ꯇꯥꯔꯦꯍꯦ. ꯅꯪꯒꯤꯗꯣ ꯇꯟ ꯆꯥꯔꯨꯔꯤ ꯑꯣꯏꯔꯝꯅꯤꯅꯦ. ꯍꯣꯏ ꯏꯅꯦ, ꯉꯁꯤꯗꯤ ꯈꯔ ꯉꯜꯂꯦ. ꯂꯣꯏꯔꯝꯗꯥꯏꯒꯤ ꯇꯟꯗꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦ. ꯊꯥꯎ ꯌꯥꯎꯕꯣꯏ ꯌꯥꯎꯗꯕꯣꯏ ꯇꯧꯔꯒꯅꯦ ꯀꯔꯨꯝ ꯆꯥꯕꯗꯣ ꯍꯥꯎꯇꯦꯕ. ꯊꯥꯎ ꯍꯩꯗ ꯉꯥꯏꯔꯤꯉꯩꯒꯤ ꯇꯟꯗꯣ ꯃꯍꯥꯎ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒꯤ ꯉꯟꯅ ꯊꯣꯛꯂꯛꯑꯝꯕꯅꯤꯗ. ꯇꯟ ꯂꯣꯏꯍꯧꯗꯣꯔꯕꯅꯦ. ꯏꯅꯦ, ꯈꯔ ꯊꯨꯅ ꯆꯪꯕꯤꯍꯧꯔꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯐꯪꯕꯩ ꯋꯥ ꯂꯩꯇꯦ. ꯑꯗꯣ ꯏꯕꯦꯜꯂꯩ, ꯉꯥꯏꯈꯣꯅꯦꯍꯦ. ꯃꯤꯅ ꯉꯥꯡꯅꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯉꯔꯥꯡ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯐꯨꯏ ꯍꯥꯏꯅꯦ, ꯕꯤꯍꯥꯔ ꯃꯆꯥ ꯑꯃ. ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯃꯍꯩ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯤ? ꯀꯅꯥꯅꯕꯨ ꯆꯨꯝꯗꯣꯏꯅꯣ ꯈꯪꯗꯦ. ꯃꯧ ꯅꯍꯥꯁꯤꯡꯅ ꯑꯃ ꯍꯥꯏ, ꯑꯍꯟꯁꯤꯡꯅ ꯑꯃ ꯍꯥꯏ. ꯀꯅꯥꯅꯕꯨ ꯆꯨꯝꯗꯣꯏꯅꯣ ꯈꯪꯗꯦꯗ ꯃꯣꯏꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ. ꯑꯗꯨꯕꯨ ꯅꯪꯕꯨ ꯈꯪꯕ꯭ꯔꯥꯕ ꯃꯔꯝꯗꯣ? ꯀꯔꯤꯒꯤꯅꯣꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯐꯨꯔꯤꯗꯨꯕꯨ? ꯏꯅꯦ, ꯑꯩꯅ ꯅꯠꯇꯤꯌꯦ. ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯅ ꯅꯠꯇꯦꯕ. ꯇꯟ ꯉꯟꯇꯥ ꯆꯥꯊꯣꯛꯎꯔꯒ ꯁꯣꯅꯣ ꯉꯟꯇꯥ ꯆꯨꯔꯛꯏꯗꯨꯅ ꯀꯩꯒꯤꯅꯣ? ꯅꯪꯅꯅꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯃꯤ ꯈꯟꯅꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯏꯅꯦ, ꯑꯩ ꯈꯪꯗꯤꯌꯦ. ꯀꯔꯝ ꯀꯥꯟꯗ ꯈꯟꯅꯈꯤꯕꯅꯣꯁꯨ ꯈꯪꯍꯧꯗꯦ ꯑꯩꯗꯤ. ꯑꯩ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ. ꯀꯩ ꯃꯔꯝꯒꯤꯅꯦ ꯍꯥꯏꯒꯦ ꯏꯅꯦꯅ ꯇꯥꯕꯗꯗꯤ? ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯣꯏ ꯃꯧ ꯑꯅꯧꯕꯤꯁꯤꯡꯗꯨꯅꯅꯦ ꯅꯨꯄꯥ ꯑꯅꯤꯈꯛ ꯐꯨꯅꯦꯅ ꯈꯨ ꯁꯦꯜꯂꯤ ꯍꯥꯏꯅꯦ. ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ. ꯃꯆꯤꯟ ꯃꯌꯥ ꯊꯤꯔꯨꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯌꯥꯡ ꯅꯨꯄꯥꯒꯤ ꯑꯣꯇꯣꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥ ꯉꯥꯡꯉꯒ ꯆꯠꯄ ꯌꯥꯕꯤꯗꯣ ꯇꯧꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅೋ? ꯃꯧꯁꯤꯡꯗ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯧ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒꯅꯦ ꯐꯨꯅꯤꯅ ꯉꯥꯏꯔꯤꯌꯦ. ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ, ꯍꯩꯗꯣꯛꯑꯁꯨ ꯌꯥꯗꯦ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯅꯦ, ꯅꯨꯄꯥ ꯑꯅꯤ ꯃꯈꯣꯏꯅ ꯐꯨꯅꯤ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯕꯖꯥꯠꯂꯣ? ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯦ. ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯅꯦ. ꯀꯔꯤꯅꯣ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ CCTV ꯀꯦꯃꯦꯔꯥ ꯐꯨꯇꯦꯖꯇꯒ ꯌꯦꯡꯅꯤ ꯀꯥꯏꯅꯒ ꯌꯥꯝ ꯇꯧꯔꯤ ꯃꯥꯜꯂꯦ. ꯑꯩꯁꯨ ꯈꯪꯗꯦ. ꯀꯔꯤꯒꯤꯅꯣꯗꯤ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯗꯕꯅꯤꯅ. ꯑꯩꯅꯗꯤ ꯅꯪ ꯈꯪꯉꯝꯒꯅꯤꯅ ꯍꯪꯉꯤꯕ ꯅꯪꯉꯣꯟꯗ, ꯅꯈꯣꯏ ꯊꯣꯡꯒꯥꯟꯗ ꯇꯧꯕꯅꯤꯅ. ꯑꯗꯨꯒ ꯅꯪꯁꯨ ꯈꯪꯗꯦ, ꯑꯩꯗꯤ ꯅꯪ ꯈꯪꯉꯝꯒꯅꯤꯅ ꯇꯧꯔꯤꯅꯤ. ꯑꯣ ꯐꯔꯦ, ꯑꯩꯅꯦ ꯇꯟ ꯑꯃꯒ ꯆꯥ ꯑꯃꯇꯒ ꯀꯨꯠ ꯇꯧꯔꯨꯈꯤꯒꯦ. ꯗꯤꯍꯦꯁꯦ ꯌꯥꯗꯦꯅꯦ, ꯅꯣꯡꯉꯥꯜꯂꯛꯄꯒꯅꯦ ꯈꯪꯗꯦ ꯄꯪꯁꯣꯟꯗ ꯁꯣꯟꯊꯕ. ꯇꯟ ꯆꯥ ꯆꯥꯍꯧꯗ꯭ꯔꯕꯗꯤꯅꯦ ꯂꯩꯕꯒ ꯉꯝꯕꯖꯥꯠ ꯅꯠꯇꯦ. ꯐꯔꯦ, ꯑꯩꯅꯦ ꯑꯃꯨꯛꯇ ꯄ꯭ꯔꯞ ꯆꯠꯂꯨꯈꯤꯒꯦ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯗꯤ ꯂꯩꯇ꯭ꯔꯦꯅ ꯇꯧꯔꯛꯑꯅꯤ. ꯍꯣꯏ ꯏꯅꯦ. ꯈꯔ ꯐꯒꯗ꯭ꯔꯥꯅ ꯇꯧꯔꯨꯔꯒꯅꯦ ꯃꯊꯥ ꯍꯦꯟꯅ ꯁꯥꯏꯌꯦꯗꯨꯅꯤ ꯇꯧꯔꯤꯁꯦ. ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯀꯗ꯭ꯔꯥꯕ ꯂꯣꯠꯄ? ꯑꯣꯟꯊꯣꯛꯅ ꯆꯣꯠꯄ ꯅꯪꯗꯧꯔꯤꯗꯀꯣ. ꯅꯨꯄꯥ ꯑꯅꯤꯗꯣ ꯐꯥꯕꯤꯗ꯭ꯔꯗꯤ ꯐꯅꯤꯗ. ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ?
खरा फगद्राना तौरगने हेंजल्लेदुनी इमौ नुपी वारकप्राबु मयाम चंगदुना आइबु मु वारकप तालिब्रो तौरिसिबो मथा साख्रे दाइदि कइसु थोइना नुंसा थिनिङाइदि ओइद्रेदा होरेन nga subu ma leiragane imung punna chaminaba yarani डॉक्टर कईगिनो nga सुबो ma leiraga imung punna samina waise ai sidorabo डॉक्टर ai kya na base kaya na bano as loiri he bab khupaz yemune iyamba dum kauzarage iteimase mama oigadori adugi nga subu ma leiraga horen harauna punna jak samina wairaga saran turan ngangi seone ha asingbagiro doctor mama oigadori ba adudi ai su mapa oigadori ne as ninga se yam nok thoreida as kapu kapninga ida tawrise as doctor as yam su harawe yam su kapninge as koyoni sidi yamba ahan ba oitorine haraugudabane kapkudaba nate ado tha ani ahum sidi khara section senabiu ko thank you doctor doctor tha ani ahum da nate sena doise tha tara seda thoke as yam harawi de doctor adudi akhoi mu yongna ba takjarage as tok na haraw kreda phaba angang si kay maming kau sige hairong ni nangsu tamo nang si tali he taibang ban sida khongdarak ringai dabu kamaina ming thon doino apang sidi hana dagi hongna ready da thamadamni ming se khangaba thaba khudimak ready da loin leigana khange dana hojikan dia se nupa oirgana kai kausai no nupi oirgana kari kausai no ba nupi oirgana ne ibeni thola sira ha ibeni ba yam tukasai haibadi thaina gi ming haiba tamo thaina tep tari ngai gine ming ne dadi karino katang modern oi boy thon ji gaidorage ibeni nangi sidi khalega ibe tombi renuka ibe man kan tholak tero lelen tombi kaina tukasai yamna adagi premila kaina ga si mingse matam amada yam phajarasu lir haba tamo aina habadi ming mayam se thi haba nate ba kitang update oise haba loiri tip tari ngai gi ming kaina ga yam haidi ne nang dia khangdre ne khra update oibo thon se hargana ekoi maitai gi soiba nang hairo ne nang na pamjabado yakta thon ga lori kaino ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯤꯡ ꯍꯥꯏꯔꯗꯤꯅꯦ ꯇꯥꯃꯣ ꯅꯣꯡꯄꯣꯛ ꯉꯥꯟꯕꯤꯒꯨꯝꯕ ꯂꯩꯁꯦꯝꯕꯤꯒꯨꯝꯕ ꯂꯟꯂꯩꯕꯤꯒꯨꯝꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯑꯣꯏꯅ ꯊꯣꯟꯁꯦ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯊꯣꯟꯁꯦꯕ ꯍꯥꯏꯒꯨꯝꯗꯅ ꯐꯖꯩꯅꯦ ꯊꯕ ꯌꯥꯏ ꯌꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤꯡꯗꯣ ꯌꯥꯏ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯊꯣꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯅꯨꯄꯥ ꯄꯣꯛꯑꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯔꯣꯁꯟꯒꯨꯝꯕ ꯑꯗꯒꯤ ꯗꯦꯕꯥꯟꯒꯨꯝꯕ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯌꯥꯝ ꯂꯩꯕꯅꯤꯅꯦ ꯐꯖꯕ ꯆꯟꯗ꯭ꯔ ꯀꯥꯏꯅ ꯀꯧꯁꯤꯔꯣ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯕꯅꯦ ꯑꯁ ꯇꯥꯕꯗꯅꯦ ꯃꯌꯥꯡ ꯃꯅꯝ ꯅꯃꯝꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯃꯤꯡꯗꯨ ꯁꯤꯗꯕ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯤꯟꯗꯤ ꯐꯤꯂꯝꯗꯒ ꯃꯌꯥꯝ ꯀꯧꯅꯩꯗꯅ ꯃꯁꯛꯁꯤꯡꯗꯣ ꯃꯨꯔꯤꯒ ꯇꯧꯔꯒ ꯍꯨꯃꯥꯡꯒ ꯀꯥꯔꯒ ꯃꯅꯝ ꯅꯝꯊꯤ ꯑꯝꯗ ꯅꯤꯡꯕꯗꯣ ꯑꯗꯨꯒꯨꯝꯕꯁꯦꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯀꯧꯁꯦ ꯍꯥꯏꯕ ꯄꯣꯏꯔꯩꯇꯣꯟꯒꯨꯝꯕ ꯄꯤꯕꯥꯔꯦꯟꯒꯨꯝꯕ ꯑꯗꯒꯤ ꯄꯤꯕꯥꯂꯦꯝꯕꯒꯨꯝꯕ ꯑꯗꯒꯤ ꯂꯟꯊꯣꯏꯕ ꯑꯁ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯩꯅꯣ ꯐꯖꯕ ꯌꯥꯝ ꯊꯤꯅ ꯂꯩꯈ꯭ꯔꯦ ꯑꯩꯗꯤ ꯈꯪꯗꯦ ꯃꯩꯇꯩꯒꯤ ꯉꯥꯛꯇ ꯀꯧꯅꯤ ꯑꯩꯗꯤ ꯑꯁ ꯇꯜꯂꯤꯍꯦ ꯅꯪꯁꯦ ꯊꯕ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯦ ꯑꯗꯨꯁꯨ ꯌꯥꯝ ꯃꯥꯅ 이발리는 민기 왜 살인했다네 염요부 강호대 로 상거가네 그게노 커서 살루제 복세 라엄바네 야드레 낭나 산노와이데 하이드도이디 ngara ahing tumbaga yaponti pakhatna lawlo kainum chasalagane pathana batause nang thabak son baya banate ne aina sak thungda doini hosi
ꯂꯥꯎ ꯅꯈꯣꯏ ꯑꯅꯤ ꯍꯜꯂꯛꯑꯕ꯭ꯔꯥ ꯑꯅꯥꯕꯗꯨꯕꯨ ꯀꯔꯤ ꯑꯅꯥꯕꯅꯤ ꯍꯥꯏꯒꯦ ꯑꯦ ꯀꯔꯤꯅꯣ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯀꯟꯅ ꯆꯦꯟꯖꯟꯈ꯭ꯔꯤꯁꯤꯅ ꯀꯔꯤ ꯇꯧꯔꯦ ꯑꯅꯥꯕꯗꯨꯕꯨ ꯀꯔꯤ ꯑꯅꯥꯕꯅꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯀꯟꯅ ꯆꯦꯟꯖꯟꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯅꯥꯕꯅꯣꯕ ꯅꯠꯇꯦ ꯑꯔꯨꯕ ꯑꯅꯥꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄ꯭ꯔꯥꯕ ꯅꯪꯉꯣꯟꯗ ꯀꯩꯅꯣꯅꯦ ꯄꯥꯕꯨꯡ ꯀꯔꯤ ꯍꯩ ꯀꯩꯅꯣꯅꯦꯗꯤ ꯀꯩꯅꯣ ꯍꯥ ꯁꯠ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯏꯃꯧꯅ ꯅꯥꯔꯤꯕ ꯑꯅꯥꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯉꯜꯂꯤꯉꯩꯗ ꯂꯥꯏꯌꯦꯡꯊꯣꯛꯅꯤꯗꯅ ꯏꯃꯧꯒꯤꯗꯃꯛꯇꯗꯤꯅꯦ ꯁꯦ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯀꯦꯗ ꯂꯩꯔꯕꯅꯤ ꯑꯩꯗꯤ ꯀꯣ ꯁꯦꯟ ꯊꯨꯝꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯁꯨ ꯇꯣꯂꯣꯞ ꯆꯥꯔꯤꯗꯅ ꯍꯥꯏꯌꯣ ꯀꯔꯤ ꯑꯅꯥꯕꯅꯣ ꯍꯥꯏꯌꯨꯅꯦ ꯏꯄꯥꯗ ꯍꯥꯏꯒꯦꯕ ꯄꯥꯕꯨꯡ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤ ꯍꯦꯟꯒꯠꯇꯣꯔꯦ ꯍꯥꯏꯕ ꯄꯥꯕꯨꯡ ꯅꯁꯨ ꯐꯪꯗꯣꯔꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯤ ꯍꯥꯏꯔꯗꯤ ꯐꯔꯝꯃꯅꯤ ꯍꯥ 이수 ꯐꯪꯗꯣꯔꯤ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ 이스 ꯑꯩꯁꯦ ꯄꯨꯄꯨ ꯑꯣꯏꯗꯣꯔꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯣꯡꯉꯒ ꯆꯥꯁꯤ ꯍꯩ ꯑꯩ ꯄꯨꯄꯨ ꯑꯣꯏꯗꯣꯔꯕ ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯔꯣꯏꯁꯤꯔꯥꯅꯦ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯃꯇꯝ ꯈꯔ ꯂꯣꯠꯂꯨꯔꯁꯤꯔꯥ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯔꯘꯨꯒ ꯇꯣꯝꯕꯤꯒꯗꯣ ꯐꯪꯈ꯭ꯔꯗꯤ ꯁꯣꯏꯗꯅꯒꯤ ꯍꯩꯗꯣꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯅ ꯃꯧ ꯅꯍꯥ ꯃꯌꯥꯝꯗꯨꯅ ꯑꯩꯕꯨ ꯑꯁ ꯌꯨꯝꯗꯨꯗ ꯂꯥꯛꯑꯒ ꯁꯝꯕꯨ ꯐꯣꯏꯕꯋꯣ ꯑꯁ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯃꯧꯒꯤ ꯃꯃꯥꯡꯗ ꯑꯩꯗꯤꯅꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯑꯩꯕꯨ ꯃꯇꯝ ꯈꯔ ꯂꯣꯠꯂꯨꯔꯁꯤꯔꯥ ꯑꯁ 이사세 ꯇꯧꯕ ꯃꯐꯝ ꯈꯪꯗꯦꯗ ꯃꯤꯍꯨꯟꯒꯥꯁꯤꯅ ꯃꯣꯔꯣꯟ ꯑꯃ ꯆꯨꯝꯈꯠꯂꯛꯏꯕ ꯑꯩꯕꯨ ꯌꯨꯝꯗ ꯆꯪꯕꯅ ꯐꯕ꯭ꯔꯥ ꯆꯪꯗꯕꯅ ꯐꯕ꯭ꯔꯥ ꯑꯩꯕꯨ ꯑꯁ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯁꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ